ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯆꯤꯡꯂꯩꯕꯥꯛꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯃꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯎꯪꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯔꯛꯂꯤ꯫ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯥꯡꯕꯨ ꯑꯃꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ, ꯀꯥꯡꯕꯨ ꯑꯃꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ, ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤda matam kayagi mamangdagi adum chatharaga lakli. Madu oiba taragadi madugi oiba solution amata purakpa ngamloi. Masi adum chathaba taragadi nakal anigi oiba miyamda matam yamna mangani energy mangani. Masida hainingba suningba chatningba amata pokloi. Boring adum churaga laigani. Masigi saithengna Manipur hariba state asi India gi lairiba state mayamdagi khwaidagi sothaba lairaba sakhattaba maning hallaga adum chatpa state ama haibadu adum oiraga tabani. Masina tungda kari akaibasing lakani haibada Manipur gi mathangi generation kaya amada masina akaiba mayam ama chauna pigani saitheng pigani. Masigi maramsing asi laibana loishinba yaba thabak kaya ama paikhatpa yaba sing paikhatpa masi sing asi thingba ama changi. Aduna ekhoi hojik kok asi sungsinaba matam oire. Wakal sing asi khantaba matam oire. Aduna hojik ekhoi kaitauba tare haiba asi khantabagi matam adu yaure. Masigi Pambei asi thibada Singi miyamna kari pamli haibadu amuktang yengma changli. Masi tasengna haiba taragadi singi miyamna singmi singna pamadi oiram loi. Kulai pairiba amasung makhoigi khongloi singna pambadu oiramba yai. Masida khwaidagi henna luriba adudi makhoina pairiba nongmai aduni. Adubu masi tungkoina irang asi haudanaba Pambei ama wakhainaba ama thiba asi mathau tai. Mayamnasu henna khangbire madudi Singi lairiba khulai pairiba kangbu singaduna pamba makhoina pamba interest asi karino haiba taragadi Manipur hariba state asi ahum thokna khaidokpa asini. Naga gi lam, Kuki gi lam amasung lemhoriba aduna tampakta khundariba maitei amasung atopa phurup singi lam oihoba aduni. Makhoina oithokpa ngamloidaba manglanda Greater Nagaland, Greater Mizoram gi demand sing tali. Masibu aikhoina tasengna thigatluba taragadi Nagaland gi aw angami amasung semana Manipur gi Naga singni haijariba phurup sing asiga puningba asi phaude. Amuksu Mizoram gi Mizo amasung atei phurup singnasu Manipur gi Kuki sing asiga puningba asi phaude. Adu oiba taragadi Manipur hariba state asa adum kaidana lengdana adumak masana tabani. Aduna Manipur gi apunbagi saktam Manipur gi territorial integrity asi kaiba asi oithoktabani. Maram sing asina separate administration bu tanba oiro separate budget putan bu oiro atop demand mayam asi Nagasu Kukisu talaga adum laigadoribani. Madu oiba taragadi masi mayam asi taudanaba kari taubiyai haibasi aikhoina puthokpa changi. Aduna masigi puba thangba ngamdraba demand mayam asi taudanabagi damakta masigi thausil thaurang sing masigi Pambei sing puthoknaba honabada makhoina pamliba sing asi karino. Makhoina kari maramgi damakta demand sing asi talibano haibasigi matangda aikhoina kupna thigatpa changli. Masigi matang sidaisida makhoina maru oina toina lauri ngangli madudi makhoigi lam saruk sing asida saukhatte sinmitwan phatte lambi thong phatte ana layeng asi phatte mahi masing tambagi matangda khudong chaba yamna watli haibasigi matangda makhoina ninda tawri. Amuksu makhoina laingak longa mari leinabada asumna lauri ngangli madudi tampakta MLA ni phulei Singdana MLA kun khakta lei haibasigi matangda makhoina nungaitaba kaya amasu phongdokli. Masigi matang asida tasengna haiba taragadi Manipur asida khundaminariba phurup sing asigi marakta majority oiriba maitei phurup asina karigumba state asida communal politics tawba taragadi singmi singdi mapunsigi oina state asida chief minister gi phammasi phanglamdabasu yai. Manipur gi hokhiba itihasta maitei pangal gi ama singmi gi ani Manipur da chief minister oiraga palammi. Maram asina masigi mayak laraba khudamna Manipur asida majority oiriba maitei phurupna kaidonungda singmi tami anigi marakta lairiba mari asi kaihendanaba hotnai communal sagatte haiba asi masina khudam oire. Lamdam asida khundaminariba phurup sing asigi marakta singi ichin inaw singde makhoidi minority oi haiduna state asida khudong chabadi mayam ama piri. Makhoina Indian Constitution gi Article 371 sida Hill Area Committee haiba ama laiduna singi affairs khudimak asi masigi ayaba amata yaudana Manipur gi assembly na resolution amata lawba ngamdri. Aikhoigi lairiba assembly asina maning tamna India gi atopa state singi assembly ataigumna warep lawba ngamdri. Mayamnasu henna khangbire madudi
Manipurgi apunba assembly seat ki manungda nifu di tampakta lay kunna singda lay hariba kunna si reserve ni tampak ki maitai singna bot lepa yaba nati aduga tampak ki layriba seat nifu asidadi singi isinau singna bot lepa yari open ni aduga Lok Sabha gi seat ani layba asisu amadi outer ni amana inner ni outer oriba asi reserve ki seat ni maitai na bot lepadi yadaba bot hadabadi yaba masidi lamdam masida layriba angakpa lu mayam asi angakpa lamdam amani ko aikoi gi iramdam Manipur asi pak saukraba singi saruk sing 92% asi tampakta khundariba maitai sing asina singna chatlaga khundaruba yaba nate hoi more amasung Surachanpur gi saruk kharadi khundabadi yai masi Manipur Land Revenue Act 1960 gi matung inna yade maram asina khudimak asi makhoina khangna khangsinade nongmata su makhoina panba yaude mayekidi tasing haiba taragadi makhoigi hojik taliba separate administration asi 1971 dagi Hill Area Committee haiba ama leibadagi leirakpa gumbani masigi su mathakta schedule tribe ki tungan ba khudong saba mayam ama makhoina phangli matawasum tawna masi khudimak asi India lengak na su khangi maram asina makhoina taliba Union Territory amasung separate administration gi demand asi center gi lengak na makhoida piraktabagi maram sing asi masina oigani haina khalli state asida irang asina maram oiraga matam kaya ama misam praja singda saitheng kaya ama phangli tasengna hojik state asida santi haibadu laktri santi lakpagi lambi asida lengak semnabagi damakta ngai hak leitana BJP gi MLA singna Delhi da wari sabal chatliba asida makoina center gi lusingba singa si unaba matamda lamdam masida hanagumna phurup singi marakta nushina hingminaba santi puraknabagi damakta irang asina maram oiraga saitheng phangliba relief camp da lairiba IDP singa si masa gi mayumda hanjanba national highway singda free movement sing leihanba state asida hanagumna violent activity singa si tawhandaba extortion tawdaba khuzugulai singa si loinamak CRPF ta sinaba designated camp singa si tariat ta hanthaduna remote area da hongjinba masi singa si BJP gi MLA singa sina center gi lusingba singa si da hek thambada aikoi santi pamle masi singa si thabak ta onthok piu haiba asi kanamata haide Chief Minister oiningba laibak nusiba mayam asina center gi lusingba singa si da wafam singa si haibada Chief Minister gi phammasi pirak oidra haibagi mi paiba pakhatpa akiba phauribra natragana masida maril leiba amata leitrabra aikoi santi pamle masi mayam asi thabak ta amukta onthok piu haina haiba ngamba mating thokpa lusingba amata yaudrabra hainingdrabra tasengna haiba taragadi Manipur asida hanagumna santi purakpa asi aikoi gi leiriba phamnaiba lusingba singi khutta chauna lei makoina center gi lusingba sing asida khong thilaba matamda center gi lusingba sing asina thabakta onthokadoribani matawasum tawna singtam ani gi marakta asigumlaba sarangnaba asigumba khudong sadaba sing mayam asi leibana maram oiraga matam pumnamakta thinaba saunaba asi hengalai maram sing asina ni center gi lusingba singda Manipur gi hojik thokliba irang asigi matangda issue sing asigi matangda marik chumba wafam sing asi aikoi leiriba leader sing asina khanghanba asi darkar oiriba asi masi tasengna hairagadi center gi leiriba lusingba sing asina Manipur gi maramda karimata khangmanate masi gi sumathakta misam praja aikoina center gi lusingba singi mafamda directly oina paudam luba yaba sunate maram asina ni aikoi gi mihut oiriba lusingba phamnaiba sing asina Delhi gi lusingba sing asida toina takshinba paudamba haiba ama changi maram asina state ki oiriba phibam issue mayam asi mayak sengna khanghanduna state asida leiriba charangba mayam asi koknabagi damakta Pambei tifam thoi masigi maramdi atei India macha mayamna India laingakna makhoigi miengda makhoina khalliba asi tribal haiba taragadi majority mayamna otpiraba namthabiraba naihatpiraba haibasitang khallaga lei masi makhoina khalliba asi phatte aduna Manipur da leiriba tribal ga atei India lamgi tribal ga ani asi manade haibasi India gi lusingba sing asigi mafamda khanghanba ama changi madu oiba taragadi India gi media house intellectual amadi atei state ki laingakpana lana uraga leiba asi lana khanba asi khara makhaidi phaba yai nakala maramdasu lamdam asigi relief camp da leiriba IDP sing asina masa gi mayumda changba hauragani haibagi matang asida wathok kaya ama thoroi khamelokta nongmai kapsilakhiba ahingi matamda sathiraba khulai kaya ama sisinaraga torbung banglada thogak chawi khaida
nongmai amadi bomgi landasing chatharakhi maram asina masigi thawong sing asina mayak sengna utle madudi ITP sing asina masa masagi mayumda sangba horagani haibasigi matangda athingma pibaga chap manai sangba yahaloi haibani masida manipur ke governor na adum yenglaga lairi masida henna ngaklibadi irang thokliba mafam aduda central forcing adu leramba adu amata kemda leramdre haiba sigi matangni nongmai kaplagliba asi security forcing leiba area dagini aduga masi kona thangda Gorkha Army BSF amasung Thokchom ikhagi police ka punna khuthanbadagi nongmai kaplakhiba adu lepki aduni hauzik matam kuina irang asi lepdoraba matungda handakta nahona irang lakiba asi makoina akiba amata poktana lanasi tawni do haina hekta tawliba asi manungda karigumba maram amadi sodana makileiramgani madusu handakta maitei amadi kuki phurup ani gi leiriba MLA singasina pulap phaminaraga state asida Santi puraknabagi damakta wari khanabagi masigi matung tarakpadani amuksu India ki president na nupi langi thoram yawba lakpa Manipur ki mahaki visit ki matung tarakpada thokhibani aduni mayam su khudimak asi ubiram lagani sempham thoktaba buffer zone asina Manipur dagi tongan tajaragi hariba kangbu asina khulai puraga chatpadana hek mayaba athingba pidaba aduga maitei miyamna khulai yaudana chatpa asina hekta thingba masini manungda makhoiga Central Paramilitary Forcing asiga iyada yanabagumna uri hauzik leiriba PR government asigi Chief Secretary DJP Security Advisor Governor makhoi sing asi puksel singna thabak amata taude IDP sing asina masagi mayumda hanjanjage haibada santi thugairi basigi marumda karamba conspiracy ama leibiyano suda leiriba makhoina koicha chatpa yariba asi kanagi ayaba piribano masigi hangpham thokpa wahang asi kanagumba amatana hangde madu eba taragadi state asida irang asi adum leihankhige santi asi adumak thamba pamdre haribani masida paliba government asigi governor amadi center gi leiriba losingba sing asina yengliba mieng asina karino Manipur dagi tongan tajarage haina irang horiba kangbu aduna haujikti makal makha kaya amagi thabak sing torakpa yabagi oithokpa su lei masigi maramdi union territory bu oiro separate administration bu oiro masigi demand sing asi union home ministry gi maikai dagi tanba yaroi masi oithokta bani haina mamang dasu kayarak hanna pankhrabani masi khudimang asi yenglaga tung koina lamdam masida irang leitaba Manipur ama santi leiba hanagumna ingna sikna panba mara setpa lamdam ama oihanabagi damakta asumba khongthang amada chattaba yaroi madugi damakta haujik aikoina kari tauba tai haibasi amuktang khanthaba darkar oire masida hauzik aikoina mangda tariba singasida pangthopa yaba tauba yaba thabak khara pallabada Myanmar gi sin state amasung atai ain kaina sanglakpa mayam asi yamdrabada detect tauraga magi khunda leijaraga su detention gi mawongda thamba mathau tai madu oiba taraga di political rights su phangaroi singi miyamna toina lauriba hairiba wafam amana aikoi gi di mikhut sing yamde makhoi gi di yami masigi matang asida aikoina tauba yaba thabakti masigi launaba khanaba sarangnaba asi leitana bagi damakta state asida bicameral legislation asi thamba yai haibadi hauzik Manipur asida leiriba asina unicameral legislation ni aduna masigi bicameral asi thamba taragadi state asida house ani leiba yai haibadi legislative assembly amadi legislative council haiba ani asini masina kari khudong chaba sing lakpa yabage haibada iramda Manipur asida singi isininaw singi marakta minority oriba phurup sing Kom, Siru, Koireng, Kharam, Aimol, Maring, Khoibu, Tarau, Moyon, Monsang, masina singba phurup singasigi oiba tonganba MLA natragana MLC amamam lakchaba su yai aduga singna khundariba maitei phurup ki oina minority oiba makhoina khundaba khun khara haibadi Kwatha gumba More gumba amadi Surochanpur gi tongan ba area singdagi makhoi gi oiba mihut MLA natraga su MLC oiba yai masi amam lakchaba yabagi khudom chaba asilei masina phurup mayamgi marakta labeling amada lahalli balance tawba ngammi masina haiphet manaba mieng amada thamba ngamgani haibasigi matangni Manipur da sing amadi tam haina khaidokliba sigi mahutta sap manaba mieng amada yenglaga khungang loijing loya sing hariba sing asida focus tawraga leingakna sap manaba mieng da economy da oiro lambi thong da oiro healthcare da oiro education da oiro masigi sector mayam asida mieng thamlaga sokhatnabagi lambi da puraknaba khonaba
Manipur hariba state asi 92% di singgi lamni aduga lemhoriba saruk khara khaktudi tampaki lamni aduna hojik singgi lam area ayamba paktakna popi thabagi mahutta atopa mahi marung sing sabu oiro kopi bu oiro adagi atopa kiwi apple angur asigumba uhai wahai mana masing mayana se paktakna plantation tauba asi mathau tai aduga state asigi economy gi maru oiba maiwala amada lakhana bagi damakta mechanism semba yai Ukhrulda sampra tharaga senapati da kiwi tharaga Tamenglong da komla tharaga Pherzol da sing tharaga laumi amana sahi amada lupa lak mari dagina manga phauba tanma ngamba taraga di state asida plantation economy na leibak sigi state asigi senmitlon da phagat anmada sauna mateng pangba taraga di state ase Puna Zainaba khana Zainaba irang leiba lamdam ama oiroi senmitlon da khwaidagi mangjil thaba state ama oiraktuna hanagumna Manipur asi nuayai faba ingna sikna panba lamdam ama oibagi lambida lakhannaba aikhoina semjaba yai aduga khwaidagi maru oiba amana singi lamdam asomda ADC asi mathau phajana tawhannabagi damakta hapa yaba power hen hapiraga administration tawhanba asi yai aduga aroibada singi khulai pairiba waris haraga leiraba mayam asi ground rule asi thugai handaba maru oina suda leiriba pumba asi niyam ngakna leihanba taragadi hingsa gi oiba thaudosing asi thokloi aduna masi mayam asi thabak to onthokpa ngamba taragadi state ase hanagumna ingna sikna panba nungayai faba phurup singi marakta nusina hingminaba asi ngamgani